अहानबदा मरुएबा पाव मणिपुर के तोगान मफम सिंगदा कुकी मिलिटेंट सिंगी थवोंग यानिंगदबा फोंदोगलादुना खोंजंग कया संगसिनख्रे इम्फाल ईस्ट अमदी इम्फाल वेस्ट अनिदा कर्फ्यू थमख्रे मणिपुर के डिस्ट्रिक्ट डायरेक्टर नुमिनिनी के इंटरनेट बैन तौख्रे खुरुमजरी नॉर्थ विंडो मणिपुरी न्यूज मिरेंग ताबिरी पुनमकपो गीतांजलि साइरेन ना तराम नोकचरी हौजी पुंजा से फाबुगी मपुंग अब पाउसिंग मियामदा संदोकना पिजरी जुरी यूनाइटेड कमिटी ना ngasi ayu pung 6 tagi kaukiba pung 95 gi oiba Jiribam district total shutdown chathari Jiribam gi Borobekra da leiba yum yauna dukan kaya maina tumna tharambada ahan ani yum manungda mai chaktuna tangoi on khraba matungda akan banong mai amasung bom kapsilaktuna landarakpada angang ahum yauna nupi ahum puna miyoi taru kukimiltin singna phajinduna thambagi upai lejedraba photo sing social media da viral oirakhrabani masigi matungda phajin khiba miyoi taru ki manungda miyoi ahum di asiba hakchang juri turel da tauthorakpadagi Silchar Medical College da Assam Rifle na puduna postmortem gi damak thamkhre amadi punna फामिनखिबा मियोय अहुम अमदी हौजी फाउबा लंगला लंजिन खंगदना लेरी मसिना मरम ओइरगा चथरिबा जनरल स्ट्राइक असिना जिरिबामदगी इम्फाल चटपा अमदी जिरिबामदगी सिलचर लोमदा चेनबा पैसेंजर पुबा गाड़ी सिंग चनखिद्रे जिरिबामदा लेबा कैथल सिंग दुकान थोंग हांगनखिदे लंबी सड़कदा गाड़ी सिंग महौसागुम कया चनखिदे जिरिबामदा लेरिबा ऑफिस स्कूल कॉलेज अमदी बैंक सिंग अयाम्बा थोंग लोनखरे बन असिना मरम ओइरगा हौजिक फाउबा थोहनिंगदबा थौदोक सिंग थोकपगी पाउ लेट्री जिरिबाम पुलिस ना थोगनिंगदबा थौदोक सिंग थोक्तनबा मफम कयादा पेट्रोलिंग अमसुंग ngaksenbagi thabak chathawri hairi जुरी की नुंगाई ट्रबल लाइबक थिबा थौदोक असिगा मरी लेनना ngase anganba matamdagi hauduna imphal gi tongan tongan ba mafam singda khongjang changsinba haukhre amadi MLA minister singi mayumda miyam thomjinkhre hauze manipur gi tongan tongan ba mafam singda khoi saunarba miyamna tholakpa lambi amadi kaithal dukan chingba thingduna Kukimiltin singna angang ahum yauna nupi ahum ga konana punna miyoi taruk phakhrabaga angang ani amasung nupi ama minung shilaitana hatpagi yaningdaba phungdok laduna wakat khongjang pak sana sathakre Manipur manghal ise India government ka aroma se tinga kabu May thatoy niya si Migo. Imphal West के डिस्ट्रिक्ट मजिस्ट्रेट ने थोपो ऑर्डर अमगी मतुंग इन्ना डिस्ट्रिक्ट असि की ओइरकलिबा लॉ एंड ऑर्डर की फिबम येंगलगा ngasi नुमिदांग वाइरम की पुंग मरी मखाइदगी हौरगा मखा ताबा ऑर्डर अमा थोक्तुबा फाउबा कर्फ्यू थमख्रे अदुम ओइनमक एसेंशियल सर्विस का मरी लेनबा सिंह हाइबदी हेल्थ इलेक्ट्रिसिटी CAF NPD PHED पेट्रोल पंप म्युनिसिपैलिटी प्रेस एंड अमदी इलेक्ट्रॉनिक मीडिया कोर्ट की मथौ तौबा अमदी वैलिड एयरपोर्ट एंट्री AEP कार्ड पाइरबा फ्लाइट पैसेंजर कॉन्ट्रैक्टर नत्रगा वर्कर सिंह चथोक चसिंददी कर्फ्यू की अथिंगबा असि कमथोकनी हाइरे लोइनाना इम्फाल ईस्ट डिस्ट्रिक्ट डिस्ट्रिक्ट मजिस्ट्रेट ना थोकपा ऑर्डर अमगी मतुंग इन्ना ngasi नुमिदांग वाइरम
Pung Mariga Minita, Mangadagi Hauraga Makataba, Odara Matok to Vafauba, Curfew Tamkre, Adum Oinamak Essential Service Kamari Lenava Sing Hybidi, Health, PHED, Municipal Official, Amasung Staff, Power, MSPDCL, Petrol Pump, Court Kimatau Toba Amadi, Flight Passenger, Loinana, Media, Personal Singi Oinadi, Curfew Asi, Komtokani Haidi. Chief Secretary na ngasi thadorkiba order amagi matung inna state asida hauzik oiriba fibam asi yenglaga social media da anti social element singna pamdaba amadi fazadaba email space natraga audio message singi kuthang da aramba pau sanduraktuna miyam marakta nungaina daba amadi phataba pokhalaktuna public amasung private property mang takhalakpa yaba misimina tolakpa yaba communal harmony da kahalakpa yabagi akiba leibana lamdam asida peace amasung communal harmony ngak nabagi damak manipur gi mafam kharada numit nini ki oiba internet ban thingle internet thingraba district sing adudi Imphal West, Imphal East, Besnupur, Churchanpur, Thaubal, Kakching, Amasung Kangpokpini, Atingba Asi Government Office Sing Amadi State Government na Grant Tauba Mafam Sing Dadi Lairoi Haina, Government of Manipur ki Chief Secretary Dr. Binet Joshi na Kanghalagli. Jiribam ki Borobekra Sub Division ki Manung da hangba relief camp ta lairiba miyam na leliba awaba punsi sarkar na khangbidrabasu manipur gi miyam na khangbiro haina paudam lagli Borobekra police station dagi hendoktana chahi amaga thani pan hena leluraba miyam karam na punsi lelam gadage haiba leibak miyam na khangbiro haina thamoi sokna paudam lagli relief camp ta matam sang laiminar kiba miyoi taru kuke militant singna phaduna pukhraga miyoi ahum na minungshi leitana tamthina hatopiraba matung matangda kanak tagadage khanbada Laikidaba agi awaba fongdok na bagi tanja fauba laiktre aduki matik ware haina paudam lagli. Tang Taramathui da laikidraba halani amasung tang Taramathui mitumuk da marai bakthirba mihat pasiki khuta tagraba makhoi taruki tarukni suba numit ni akhoi gi maitai chanabi gi matungina di ngasi si asti thoe adu wachum laba leptana chathragliba kuki singi mihat miot ngasi asigi marakta akhoi bu kaya kuin hingkhigani haiba wakhanna laina oiraba jiribam borbeka gi wakat tabi naba leitrabasu social media gi khutangda manipur imagi macha singi da pawdam jari tang Taramathui gi tamthiraba mihat miot ngasi ju leptana chathragli mama gi mathadu gi pikliba machabu hatokpi daga mama bu jo hatokpi ba loinana Maitai haiba kanglukki mipum khudingmakpu mapan thondana rong confinement zone gi manungda makhoi gi areiba manchang mangan ta anba sangondagi sa sel huranba pukhridagi nga phadokpa loinana nuebana to hoidaba thabak kaya ga loinana leptana chathagli ngarang ahingsu tang Taramathui da kuki singa pharaga pubigiba sarkar makhoi bu kanba ngambidraba loinana Borbeka gi jiribam da leiriba maitai praja singna mihatpagi makhutta kya kuina thambihigani ngase khomedok haigru makong bazar da jiribam dagi ahal oirabi nupi amadi angang yauna miyoi taruk minungshi leitana mihathina hatkibagi mayokta wakat mifam ama pangthoktuna mihat asiga mari leinana manipur miyam da maru oina pangal taba mapum khudimakta ngase numidang dagi candle light protest torch rally Wakat mifam amadi slogan lauduna mihat asibu yaning daba utpagi khongjang sing hauragani haina amuko ki president na paumi singi mamangda lauthok kibaga loinana manipur miyam amadi pangal gi club organization maira paibi local bodies amadi mohala khudimaktasu tamtiraba mihat asigi mayokta khongjang sing changsinaba appeal tarakli makna makha taraduna thaudok adubu manipur pangal gi maikai dagi akan ba mawongda condemn tawi thaudok asi highest form of tyranny ni crime against humanity crime against the civilization ni lo khudimak ki khongoi naraga tauba crime ni haina lowi mioi taruk adu phajin khiba numit adu dagi mioi bagi minungshi yang biduna tekta kaidana thadok piraknaba pangal khunaina hanjan appeal tawkhibani adubo pumnamak tungoi naram laga masagi mayumda lehauriba nupi angang singumbani khanba ngamdaba wakalonda tamthina hatokpiba thawai sing adu kanba ngamhodaba asi manipuri khunaida hingbada ikaiba fawi thawong asi yamna sathiba thawong ni haina lobaga loinana thawai sing adugi solidarity ki damak amadi lamdam asida imunai mutanaba thaudok asigi mayokta ipa ipusinga thambiramba amata oiraba wakalol
amadi lebaki apunba integrity kannanabagi damakta ngasidagi Manipur Pangal Khunai yum da leibagi matam natre lambi da tholakpagi matam oire haiduna peace and solidarity puraknabagi damak ngasidagi protest toba haure loinana lamdam asina leiriba maru oina Pangal Singhi CSO Club Organization Mohala Committee Imam Singh support tabiyu haina su apil tarake Manipuri Khunai na ihin na hinta naraga referee khongba gumna leiriba silent spectator oiriba Bharat ki adumba lengak pa luching basing kim mana kongda khudomi thinna bagi adumba wakhalonda mangan Khunai gi leiriba khungam khoding matta akhoi ngasi dagi hauraga akhoi protest to haure haibo afam che Manipuri Khunai da masung malem gi tongan ma mafam na leiriba miyam singda lengak ta Bharat ki luching basing da akhoi masigi wafam che akhoi thamjari Jiribam da thokliba irang asi Manipur government amadi India government na lautunaraga thokhanba irang ni haina International Peace and Social Advancement Jiribam Branch Manipur gi maikaidagi phongdorakli luf asigi maikaidagi president na thadorokpa cherol amada makataraduna hai chingdagi nongmai kablakpada tampakta afaspa 1958 thamlakpa asi khudakta lauthokadabani amadi micham taruk pu pharaga makhut chalaba matung da rep tawraba matung tamthina halaba fawba government asina karigumba action amata laukhattababu condemn tawi amadi athubada mihat asida chenaba kuki terrorist sing phaduna chairak pigadabani karigumba thausadaba taragadi miyam hupna makhal makha kayagi khongjang sangsinaba sem saba loire haina leihoriba singi imung manunggi awabadasu saruk yari haina cherol asida makha tari Jiribamda thogi beirang asi Manipur government amadi India government anina lautunaraga thogan beirang singda gi nomai kapaga tampakta abasma thamjalakpa si khudakta lauthokadabani kuki terrorist singna micham taruku hajilaba matung ot nairaga rep tawraba matung tamthina halapawada government asina tumina leithokliba sina takadi jiribam praja khitabani karigumada athuba matamda miya asida chenaribasi haduna serak pidaba taragadi athuba matamda makal maka kayagi khongde chaginabagi dama sem saduna loye menana imung manugi lekhidraba thawai tarugadi imung manugi awabasu sajamam raja Manipur Maidai Pangal Welfare Organization ki maikaidagi angang yauna miyoi tarukbu Central amadi State lengak na rescue tawba ngamkhidaba asina takpadi ngasigi paliba lengak asi Home Department amadi Intelligence Fail oire haiba wafam phongdorli wafam asi ngasi MMPWO gi President Boboy Korimayum na thadorpa cherol amada phongdorakhibani cherol asna makha taraduna hai chahi ama makhai helaklaba lal asi waroishin puraknaba Central Government na mating laina hona daba asina takpadi lamdam asigi miyam marom dom loishin khrasanu haibaga chap manare lamdam asigi miyam asi loilam leibakta leiba minai nai thang oina dress tawbagi mawongni juridagi pikliba angang amadi nupi su yauna miyoi taruk phakhiba amadi hatkiba kuki khulai paibasing 24 hour gi manungda phagadabani nupi angang sing khut thaba haibasu international law nasu yade miyam gi punsi amadi lanthum ngak semba ngamdraba lengak asibu mamit panghanaba miyam ga loina na khudakta gi hauduna lup asigi miyam ga loina na makhatana khongjang kachangsilagani loina na lamdam asigi miyam pumna mak asigumba minung shilaitana chatharakliba balance asigi mayokta amata oina Central Government amadi State Government ki mathakta miphamipun asida jenakhiba sing logi oiba wayel ama phangnaba sintha leptuna protest tawminasi amadi numidangi matamda maira paibisingna mairagi rally chatpinabasu makhatana lup asigi maikaidagi appeal tawrakli Chaliba tha asigi tarik taraga mathoida Jiribamdagi pikliba angang ahum yauna mi imung amagi miyoi taruk phaduna pukhraba matungda minung shilaitana tamthina hatkiba mihatpu Betiken Rajit University ki oza amasung mahairoi singna yaningdaba phongdokpaga oina minute manga tumina leptuna laikhi loinena peace rally amasu chatki oja amadi mahairoi singna Manipur gi saktam kaibiyaroi narco terrorist ki thawong yaningde haiba kholau sing lauki amadi we want justice killing innocent people is a sin haibana chingba placard sing padina rally chatki
की सत्तम की नार्कोटिक्स थवाम की नार्कोटिक्स असी अखोई मीटिंग यूनिवर्सिटी की ओजा अमदी छात्र यावना असी विषय की मससे मरमदी जिरी द म्या थीना हाटखबा बियो तरुम असी की याम पिकी बांगा भाव याम मीम सिलेक्टना हाटखिबा यानिंग तब फुंदो कोइना असी विषय की मससे We want justice! We want justice! We want Loinena Sana Institute of Medical Sciences and Nursing Tof Makhalai Yarapal Infile is ki Mahiro Singnasu Tongan Tongan ba play card kaya paiduna rally chatki rally adu da Manipur ki saktam kai bayaroi aikoi shanti pami nupi angang da chathaba miyot minai khudak ta lepadabani haiba wafam kaya lauki amadi athuba matamda state government amadi central government anina chap chaba waroishin ama athuba da puraktuna tungi punsida maru oi khraba punsi sing kannaba khona biyo haiba wafam su thamki We want justice. We want justice. We want justice. ngase kasar binakandi part 1 gi youth club mahairoi satra singna manipur youth front assam maifaga khusam naraga numedang wairamda jiribamda kuki terrorist singna fazin khiba mara leijadraba imung manungi miyoi singbu hato khibaga mari leinana binakandi part 1 gi sangafam gorogi mita mamangda katuna Kutta Maira Paiduna Nungaitaba Fundoki Amadi Laikidraba Tawai Sina Lairam Lenda Ingna Lairunaba Minute Ani Tumina Laiduna Tauniki Maifagi Advisor Seram Herazina Thaudok Aduda January Bakuki Terrorist Sing Ahakpa Chairak Pinaba India ki Sarkar da Appeal Tarakre Ngasi Gainadi Maroiba Pausing Amukana Pijari Manipur ke tongan-tongan lumpham singda kuki militant singi thawang yaning da pondok laduna khongjang kaya tangsin khre Imphal East amadi Imphal West anida curfew thamkhre Manipur ke district director New Hindi ki internet ban tawkhre Ngasigi wainadi Nardus window Manipur news sandok sabab matang swai da loishinjare mideng tabir bumna pu amuka hana khurumjari पैसा यामना लेजतबा मीसिंगी हाइदि लाइरब सिंगी दमक्तदि यामना खुदोंसाय कोनी ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइब कोत केमता लेते फजना तंबी हॉस्पिटल अमदा डॉक्टर अमना माइ पाकनब होनरप मतमदा हाइथोय सिंथोयरबा पैरामेडिक्स अमदी हेल्थ केयर टेक्नीशियन सिंगी अचौब थौदांग ले JR Institute of Medical Sciences ta degree amadi diploma in MLT OTT RIT diabetes management clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari Pharmacy Council of India na approve tawraba pharmacy ki diploma course su yamna affordable oiba fee structure da pizari ICOJ paramedical की OTT department दा second semester exam थाजरी यो hostel visit की खुदों चाबा हम ले रेको अदुगा मना अपन ट्यूशन फी पी हादुना सिदा एजुकेशन मोगी सिस्टम सिदा फजना सोइब खोत केमता लेते फजना तंबी इसागी लेब मतिक चाना लेबा लाइब्रेरी मतिक चाना लेबा अमसु हॉस्पिटल मतिक चाना लेबा न मरम मोरगा हॉस्पिटल दा अपन हॉस्पिटल विजिट अदुम दे चतप फंगे अखोय लोइजद्रगसो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगको अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे पैसा यामना लेजतबा मीसिंगी हाइदि लाइरब सिंगी दमक्तदि यामना खुदोंसाय करिगुंबा लेइत्रगसो हाइदि सहीगी स्कॉलरशिप अदुम कंपलसरी अदुम फंगे कोई सिदा तंबलगे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता
अवाब है कईमत लेते कहीं अखोद फैसिलिटीज फंगली लेब की फैसिलिटीज अखोन खंग हईब पुनम हॉस्पिटल चलो लेब चलो अखोद तौवे इंस्टीट्यूट असिना पीरिबा खुदोंचाबा असि मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा असि लौबियु Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.